Ngasi numida wairam phongkhiba kangleipakki mairagi pause degi maruoiba paw khara khangasaraka miyamda khudo tamjaki anauba lenga ama sembada BJP gi MLA sing amato oina yanarabasu lenga adugi luchingba chief minister oigadaoriba miyoi adudi khangba ngamdana leire Manipurda President rule thamlakpa tha tarek numit kunga mangani rom sojilaklaba matam asida anauba lenga ama semnabagi damak Manipur की BJP की MLA सिंह दिल्ली द लेफ्टना पाइसिनरे पाउ से एसना फंगबा पाउ की मतुंग इनदे BJP Manipur की MLA सिंह की ओइना अनबलेंगा अमा सेम्बा हाइबा असि येतनबा लेतना यानरे अदोबो अनबलेंगा अमा सेम्बादा लुचिंगबा चीफ मिनिस्टर ओइगदाoriba मियोय अदुदे हौजिक फावबा खंगबा ngamdana लेरि हाइरे लोइनना अनबलेंगा अमा सेमनबा ngasi nungthil athengba Delhi da Kem tawduna leiriba BJP gi MLA singoiba mifama mapangthoklaba yana leiri haire mifama sida saruk yanabagi damakta ngasi su MLA kaya Delhi da paisinakhre ngasi hianglam kendra gi MLA Dr. Waira Desama made Wangjing Tentha kendra gi Pongnam Projen Delhi da sangnaba thorang tawkhre pawasina makhataribade ngasi nungthil pung manga taba matamda BJP gi MLA singoiba mifama Delhi da pangthokuna MLA singi oiba apunba warep ama launaba thorang tawre hariba mifama du de MLA suna saruk yanabasu khangankibani hariba mifama du de BJP gi senior MLA singna mapung oiba thodang lauraga kauba mifamni haire pawasina makhataribade ngarang phawba da BJP gi apunba MLA kunthra tare ki manungde MLA kunde Delhi da thunglakre haire Maram aduna BJP da yauriba kuki jo MLA sing natana lemhauriba MLA sing ngasi Delhi da sapagaloina mifama adu da sungsoi soidona saruk yaraba yai haire adumoinama hauzik Delhi da leiriba MLA sing gi marakta anobolenga ama sembada yana leirabasu luchingba khanbagi matangda hauzik phaba ama toina warep lawba ngamdan leiri haire pawa sina hai hauzik Delhi gi mafamani da BJP gi MLA sing Tokai na lainari. Sedak asida hauzik Delhi de lairiba Manipur gi Governor Ajay Kumar Bala amade Chief Secretary so MLA singa unaduna wari saba leptri haire nakalamaramda BJP Manipur Pradesh ki lusingba khara su ngasi Delhi da changlaba yai haina thajanari amaramda hayeng BJP North East in charge ki saupuriba sami patraga Delhi da lairiba MLA singa unana bagi taurang tawkhre haire makatarakpa pauda Imphal Dimapur lambigi karong da ikoben amma barak turel da tasimbadagi miyoi ama sire mari sokle laibak thiba lambigi accident amada miyoi ama leikidre atopa marina asok apanang khre haire laibak thiba lambigi khudong thiba thogdo ase ngasi nongalamdai pung ama makharom tarakpa matamda Sanapati district ki manungchanna maurom dagi Sanapati tamna lakpa ikoben registration number NL07CB 7383 asida miyoi manga tonglaga lakpada Imphal Dimapur lambigi Kathiko karongda leiba Maung Jiban Higher Secondary School manak yorokpada lambidagi haidoktuna barak turalgi isingda tasingkibani thogdo aduda New Maramdagi Lumkai Jonha Chaikun manga apopa lekhidraba Thomas hariba miyoi asi lekhidabani haire lekhidraba miyoi asigi hakchang mafamadagi khunjasing amadi police punna hotnaduna laukhalaba matung imung manunggi miyoisingda khusina khare haire amaramda thogdo aduda soklaba miyoising aduna maram bazadagi taiba pawol chaikun manga khongsang khundagi haujingna riyang mai tafauda leiba wisung thiriyo chaitaragatare khongsang khu khunaudagi haujina kangla tomide leiba widaliyu chaitaragatare amasung Maram bazadagi lungbi Michael chaikun mari ni haire Makhoi mari mak Sanapati District Hospital da pukhotuna layeng sathaki laibak thiba thodok nangkhiba ikoben adusu khunja amasung police singna puna honaduna barak tural gi isingdagi laukhale haire makha tarakpa pauda Wangjing gi relief camp singda changjapam lawduna leiriba IDP singda lengana piba nomagi chakthung matik chade haiduna wakat mifam chathakre Thauba district ki manungsana Wangjing da leiriba relief camp singda changjapam lawduna leiriba internally displaced person IDP na lengangna piba nomagi chakthung matik chade haiduna ngasi wakat mifam chathakre
ngasi Thawal District ki manung sana leiba Wangjing Lamding Higher Secondary School amadi Wangjing Konompopi Sport Complex ta hangduna leiriba relief camp singda sangjapam lawduna leiriba more amadi atai mafam kayadagi lanjenarakiba IDP singna pendaba kaya phongdoktuna lengang piba chakthung matik chade amadi lengaki misang mikhai naibagi thong yaningde haiduna Imphal more phauduna chatliba National Highway 102 da thoktuna lambi tangkai famjinduna wakat mifam chathakre ngasi chathakhiba wakat mifam aduda relief camp singda changdapam lawduna leiriba IDP singna makhuta placard sing pajuna lengana piba cheng hawai khara asina aikhoge chakthung matik chade aikhoge nomagi chakthung chel oina sabiro IDP sing aikhoi balenga ke cheng hawai khara na fajinduna thabiganu aikhoge isa isagi yumda hanjil hanbiyu Thawal gi Deputy Commissioner DC na phongdokhiba wafam thabak to onthokpiyu amade Imphal East West ke relief camp singda aikhoiga manana miyeng changbiyu hana thaba placard sing paiduna kholaw kaya lawbaga loinana wakat mifam chathakki ngasi chathakhiba wakat mifam aduga mari lenana Wangjing Konompopi Sport Relief Camp da sangjapam lawduna leiriba ningthaujam angau kauba IDP amana phongdorakhibada chaliba chahi asigi September 10 da Relief Camp ani asigi committee gi mihu singyauna IDP singa loinana Thawal District ki Deputy Commissioner ka hagthengnana unaduna wari sanaruba matamda IDP singi maikedi lengang numi khudingi IDP singna piriba sana thaknaba cheng hawai amade atei polam sing asipi biraganu hauji IDP singna thengnaramba awaba sing kharada oirabasu ko anaba sel oina sabiro haijarubada Thawal DC gi maikedi IDP singi awaba yengbiduna September thagi oinadi nomagi chakthung asi sel oina saba ngamlaroi maramde cheng chak atei polam kaya laisiluba polam sing asi yenthokpa loiraga mathang October tang amadagi sel oina IDP singda nomagi lupa chama chama saba haurage haina phongdorakke mahangna makhata na hai aikhoi IDP singna thengnariba awaba sing asi khara makhaidi koklagane haina leinaringai October 3 da Thawal DC na emergency meeting ama kauraktuna IDP singi mihut chatluba matamda October thagi oina sel oina saba ngamlaroi mathang November thadagi saba haurage haina takpirakpa asi IDP singna thamoi sokna yaningde daita leiba officer aman haidokhibo wafam amabu hekta na thaina bahona biba asi aikhoi IDP singi oina de laibak thibani DC gi kari karamba atopa khudong chaba leibagino Thawal DC na haidokhibo wafam asi namit humni gi manungda thabak to onthokpiyu natrabade IDP sina miyam ga loinana akan makhongjang jangsilagani haina mahangna makhata na phongdokhi makhata rakpa pauda security ki akan ba section thoranga loinana ngasi su National Highway 2 da passenger puba gari chelhankhre miyam da paksana khanghanba thorang na tabana lenga ki thorang mai pak pa haibadudi ohenba ngamdri haukibo October 3 da combined force ki akan ba section thorang marakta Imphal ga Kampopi ga ki marakta passenger puthok pusin tawba gari chemba haukraba matung ngasi su lambi asida akanba security ki thorang kaya ga loinana passenger puba gari chelhankhre aduma pumiyam da paksanna khangalaga paikhalapa thorang na tabanina lenga ki thorang asi mahi chaba masung miyam na kana hanba haibadudi ohenba ngamdri paw asina makhata na hai trial tawbo oina pangthokliba thorang asi haukiba thangja numitegi paikhalakibani masida miyamgi apamba hena leiraklagadi numit khudingi oina lambi asida passenger puthok pusin tawbagi thaba hauhangani ngasigi oinadi Imphaldagi su Kampopi phauduna chatlaga Senapati phauba passenger amata tongkhide aduga Senapati dagi Imphal lomda lakpadasu passenger amata yaurakkhide